Kasi talaga matik sa akin ko na naway ni. Sa hila ako mo na pa rin. Lalolay na ako dyan. Ako na 되게 조금 더 많이 팀으로 해도 돼. 아주야 ya di ko pa yung kapwa niya naman nung dali ang mga ilang pagbato. Huwag yun, gagawin yung quick carry siya. Ako siya yung napapami. Siya yung napapami. Ako Yaning dek kan dek tahu ya,
ꯄ꯭ꯔꯖꯥꯁꯤ ꯀꯟꯅꯅꯕ ꯍꯥꯏꯗꯅ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯂꯒꯦꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯑꯃ ꯆꯠꯆꯕꯁꯤꯗ ꯁꯔꯀꯥꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯅ ꯑꯩꯈꯣꯏꯕꯨ ꯆꯩ ꯊꯥꯒꯦꯅ ꯇꯧꯕ ꯈꯨꯄꯥꯛꯅ ꯊꯥꯒꯦꯅ ꯁꯨꯗꯤꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯩꯒꯤ ꯏꯌꯥꯃꯛꯇꯗ ꯁꯨꯗꯤꯅ ꯎ ꯃꯣꯔꯣꯛꯀꯤ ꯃꯩꯈꯨ ꯀꯥꯞꯁꯤꯜꯂꯛꯄ ꯁꯤꯕꯨ ꯁꯥ ꯉꯥꯅ ꯆꯠꯀꯗꯕꯗꯤ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯅꯨꯡ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯆꯩ ꯄꯥꯏꯔꯒ ꯃꯣꯏꯒ ꯈꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯥꯗꯗꯤ ꯉꯁꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯝꯁꯤ ꯊꯤꯔꯣ ꯍꯧꯖꯤꯛ ꯁꯣꯠ ꯈꯨꯠꯂꯛꯇ ꯄꯣꯠꯇꯔꯦ ꯃꯥꯗ ꯂꯝꯁꯤ ꯊꯤꯔꯣ ꯁꯤꯗ ꯆꯪꯍꯜꯂꯛꯄꯁꯤꯗ ꯍꯦꯂꯣꯡꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯗꯨꯀꯥꯟꯗ ꯂꯣꯏ ꯌꯥꯎꯍꯜꯂꯦ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯗꯔꯛꯇ꯭ꯔꯥ ꯁꯤꯗꯔꯕ꯭ꯔꯥ ꯁꯤꯗꯔꯕ꯭ꯔꯥ ꯅꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯨ ꯍꯥꯏꯌꯣꯕ ꯂꯣꯏ ꯁꯤꯗꯔꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯉꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯒꯤ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯡ ꯗꯨꯀꯥꯟꯅ ꯑꯣꯡꯂꯤ ꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯔꯣꯗꯇ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯥꯔꯦ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯁꯛꯇꯝꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯗꯔꯛꯑꯒꯗꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯁꯛꯇꯝꯁꯦ ꯐꯖꯕ ꯂꯩꯇꯦ ꯑꯗꯒꯤ ꯁꯛꯇꯥꯛ ꯄꯨꯝꯕꯁꯨ ꯂꯩꯇꯦ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤꯌꯣꯅ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯆꯠꯆꯕꯅꯦꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯅꯠꯇꯕꯒꯨꯝꯅ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄ ꯅꯠꯇꯦ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯦꯂꯣꯡꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯒꯤꯁꯤ ꯃꯌꯥꯡ ꯗꯨꯀꯥꯟꯁꯤꯗ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯈꯛꯀꯤ ꯁꯛꯇꯝ ꯀꯟꯁꯦꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯈꯣꯡꯆꯠꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯖꯒꯦꯅ ꯑꯩꯈꯣꯏ ꯆꯠꯄꯅꯦꯕ ꯄꯨꯂꯤꯁꯅ ꯂꯥꯟꯊꯤ ꯆꯥꯔꯖ ꯇꯧꯕꯤꯌꯣꯅ ꯆꯠꯄ ꯅꯠꯇꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯔꯕꯇꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯁꯛꯇꯝ ꯀꯟꯒꯦꯅ ꯑꯩꯈꯣꯏ ꯆꯠꯆꯕ ꯈꯣꯡꯆꯠꯅꯦꯕꯀꯣ